Jacob mana paba lepkiba lamaidu amuk thiraga phakatli Taramathoi suba lamaidudagi amuk paba hawi Akoi chese yam phatte aina somda tumba yadrise masu nubini khanglineba phone tobiyo su yade ai yam pende ai busu mana kadar tawraga chenbire aduga 11 gi nupi amaga aigi mangda wariga sardana aina chaknaba ingit ka tawradana nawalode kaigino aina ngasi tumba yadagai magi wakhalda khallerisibo Jacobna as pointi sida leire aduga 18 dega pahalle masidai sida aisu hoi hoi kaina hahayo my wife tomboy minam zabisdi harau hona letin jangninge da oiba ha matanta momon noktana wakhalga nungaina tarani thoisuba lamaidu amu phaktoi kaigino aina mabu nungsiraga phongdopa ngamdribase hekta khana hobiribase masisu nungsiba makhal amani aisu nupini kaino ikarini aisu Jacobna mane nangsu nupini nungsiba makhal yame hani nangna loina tambiridudi morok sabidagi humang saubidagi Jacob tu mathanta morom solingaida nakandagi ridana thoiba loidribo Jacob khangpre khangi ha wa lore Jacob na phone tu mama da bikri thong du amuk lok tuksili Jacob na itu sakibasi ai bora kaw khara thamde yarodure ai soidre phamung du da amu phamtharaga dari du phatpai khatli tara humdoi suba lamai du amu hangdoi ai kanano ai gyan tadre dari sida iramni basi karino mabu aiga engage tawkraba karamna Jacob na o sina break thakibai channel mangkibai matangni so sad Jacob taramari suba lamaidu amu hangdoi ai khangle Roger na haibadagi adubo ai ningsingba ngamdre ningsingba ngamdrabasu ai mabudi nungsiba phawre Jacob na oho nungsiba horakpada mai mamkhibani mai mamni kandasu nungsiba phawramli jani laibok thiramdre aise thambal satpa oramle Taramanga suba lamaidu amuk tapna hangdoi angakpani mangda akhoi ani accident thokibadu ukibadagi ai tapna loina ningsingle karigino iswar nangna aigi nungsibabu hanjin thugai gi khalliba adubu ngamloi akhoi ani bu kaina hanba laikoti kaya laklasu miyoi kaya na kaina naba silabasu madu aina maithiba pigani Jacobna sabas itu the great adu haraga angawbadongna mathanda diary du paraga khobaka khogai pena noksei mayadu ikikhigat kai tarataruk suba lamaidu amu hangdoi chope khambal chawbrabu sireda ikaibana kaide wari sanai ni kaina ayu wojeni yam nai amadasu nupana bu khangbo ngamdre ahan bo oibini adusu aingonda phone tawroklaga tahaliba adugadi bisum hoibo orame aisu bhati aswarga yorure migi puktuda am phamjilui Jacobna o numitu ai phone di tawkidabani soibadagi oramnani isis aduga waga lotladana asengbaga haidokti Taratare suba lamaidu amu phakatli hoide asuk chakna leidau saru lohong basi harau yarageda aduisu yaningdaba pamdaba sage Jacobna adudane aina ngoksinabi haidusi hairaga taramapan suba lamaidu amu hangdoi da ai chakhrasu thawai nungaitaba tawganuko aina training loiraga halakpada nanakta lengdana leiradoini seba madol lomna tawradoini Jacobna wa ngawre daidi adunidana nungsibi mathanda nokfet tawraga mathangi lamaidu amu hangdoi aibu oidaba ngangle haiduna warobino da ai gyan tare dabu aina yam nungsiye isagi pandam phangnaba ai ngausinabane madugidama
ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯗꯥ ꯗꯦꯠ 1 ꯈꯨꯗꯤꯡꯒꯤ ꯂꯥꯛꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ ꯉꯁꯤꯅ ꯂꯣꯏꯔꯦꯀꯣ ꯑꯍꯤꯡꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯗꯧꯔꯦ ꯗꯥ ꯅꯪꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯅꯣ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯩꯁꯨ ꯇꯨꯝꯗꯤꯌꯦ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯀꯔꯤꯅꯣ ꯏꯕꯗꯨꯗ ꯑꯩꯗꯤ ꯗꯥꯏꯔꯤ ꯏꯔꯤꯕꯅꯤ ꯈꯪꯂꯨꯗ꯭ꯔꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯒ ꯂꯥꯏꯕꯛꯇ ꯄꯞꯄꯤ ꯇꯧꯕꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯗꯨꯒꯤ ꯃꯍꯥꯄꯥꯄꯤ ꯔꯣꯖꯔꯗꯨꯅ ꯑꯃꯨꯛ ꯅꯣꯛꯅꯔꯛꯀꯅꯤ ꯁꯤꯙꯔꯛꯀꯅꯤꯅ ꯑꯩ ꯍꯔꯥꯎꯖꯗ꯭ꯔꯕꯅꯤ ꯖꯦꯀꯣꯕ ꯄꯥꯔꯝꯕ ꯗꯥꯏꯔꯤꯗꯨ ꯈꯨꯝꯖꯤꯜꯂꯒ ꯃꯊꯟꯇ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩ ꯏꯇꯨꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯕꯨ ꯊꯥ 6ꯁꯤ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯍꯣꯡꯂꯝꯅꯁꯨ ꯐꯗꯧꯅꯤ ꯑꯩ ꯁꯤꯁꯨ ꯉꯥꯏꯉꯝꯗꯕꯤ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤ ꯁꯥꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ ꯀꯥꯗꯨꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯔꯛꯇꯕꯗꯨꯗ ꯖꯦꯀꯣꯕꯇꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯔꯇꯟꯅ ꯍꯩ ꯃꯃꯥ ꯊꯣꯏꯕꯗꯤ ꯔꯤꯇꯥꯅ ꯃꯥꯏ ꯀꯥꯗ ꯂꯩꯔꯝꯅꯤ ꯔꯇꯟꯅ ꯀꯔꯤꯅꯣ ꯏꯃꯧ ꯆꯠꯈꯤꯕꯗꯒꯤ ꯀꯞꯄꯤꯖꯥꯠꯂꯣ ꯑꯝꯇ ꯌꯦꯡꯕꯤꯔꯨꯁꯣꯅꯦ ꯔꯤꯇꯥꯅ ꯀꯥꯏꯗꯤ ꯀꯞꯆꯔꯨꯕꯅꯣ ꯏꯃꯧꯒꯤ ꯗꯥꯏꯔꯤ ꯄꯥꯔꯒ ꯑꯉꯥꯎꯕꯗꯧꯅ ꯄꯅꯣꯛꯇ ꯅꯣꯛꯈꯤꯕꯅꯤ ꯉꯁꯥꯏꯒꯩ ꯔꯇꯟꯅ ꯏꯍꯦ ꯃꯤꯒꯤ ꯗꯥꯏꯔꯤ ꯄꯥꯕꯁꯤ ꯐꯠꯇꯕꯅꯤꯅꯦ ꯔꯤꯇꯥꯅ ꯍꯣ ꯃꯤ ꯌꯥꯅꯕ ꯄꯣꯔꯛꯄꯒꯤ ꯄꯥꯖꯔꯤ ꯑꯣꯏꯔꯝꯅꯤ ꯔꯇꯟꯅ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯔꯣꯖꯔꯅ ꯖꯦꯀꯣꯕꯇ ꯀꯣꯜ ꯇꯧꯔꯛꯏ ꯖꯦꯀꯣꯕꯅ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯔꯣꯖꯔꯅ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯖꯦꯀꯣꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯔꯤꯕ ꯔꯣꯖꯔꯅ ꯍꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯅꯣꯏꯗꯪ ꯅꯩ ꯌꯥꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯀꯩ ꯂꯝꯗꯩꯅꯣ ꯀꯅꯥꯅꯣ ꯔꯣꯖꯔꯅ ꯋꯥꯔꯤ ꯇꯥꯒꯩ ꯇꯥꯔꯒ ꯁꯤꯇꯥ ꯀꯅꯥꯏ ꯃꯇꯨꯅ ꯇꯧꯔꯛꯑꯕ ꯅꯪ ꯅꯆꯥꯅꯨꯄꯤ ꯁꯣꯐꯤꯌꯥꯗꯨꯅ ꯆꯦꯜꯂꯤꯁꯦ ꯃꯋꯥ ꯖꯦꯜꯗ ꯂꯩꯈ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗꯩ ꯀꯧꯊꯣꯛꯂꯒ ꯆꯦꯜꯂꯤꯅꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯉꯝ ꯁꯦꯠꯅꯗꯧꯅꯤ ꯖꯦꯀꯣꯕꯅ ꯅꯃꯥꯏ ꯃꯊꯤꯕꯣꯡ ꯐꯣꯟ ꯊꯝꯃꯣ ꯖꯦꯀꯣꯕ ꯃꯥꯏ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ ꯐꯤꯡꯅ ꯀꯨꯝꯊꯔꯛꯄꯗꯨꯗ ꯔꯤꯇꯥꯅ ꯊꯣꯏꯕ ꯀꯣꯐꯤ ꯂꯩꯔꯦ ꯖꯦꯀꯣꯕ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯔꯤꯇꯥꯅ ꯇꯥꯟꯅꯔꯒ ꯊꯣꯏꯕ ꯀꯥꯏꯗꯅꯣ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯟꯅꯔꯛꯀꯅꯨ ꯔꯤꯇꯥꯅ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯀꯅꯥꯒ ꯑꯃꯨꯛ ꯀꯩꯗꯧꯔꯖꯥꯠꯅꯣ ꯔꯤꯇꯥ ꯃꯆꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅꯤꯅ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ ꯑꯃꯗꯨ ꯁꯥꯎꯔꯒ ꯒꯝ ꯆꯠꯄꯗ ꯃꯤꯅꯤꯠ 2-3ꯗ ꯔꯣꯖꯔ ꯍꯣꯏꯗ ꯌꯧꯔꯦ ꯍꯦꯛ ꯆꯪꯕꯒ ꯖꯦꯀꯣꯕꯅ ꯑꯣꯏ ꯆꯠꯅꯗꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯊꯣꯛꯑꯣ ꯂꯥꯎ ꯅꯪ ꯑꯩ ꯏꯆꯥꯅꯨꯄꯤꯗꯨꯒ ꯍꯥꯏꯅꯤꯡꯗꯦ ꯇꯨꯀꯠꯆꯩ ꯕꯤꯃꯣꯂꯥ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯍꯩꯃ ꯖꯦꯀꯣꯕ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯅꯣꯏ ꯃꯔꯨꯞꯁꯤꯅ ꯅꯨꯡꯗꯥꯡꯗ ꯀꯧꯊꯣꯛꯂꯒ ꯅꯝꯗꯅ ꯆꯦꯜꯂꯛꯄꯅꯤ ꯖꯦꯀꯣꯕꯅ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯍꯦꯟꯕ ꯄꯥꯝꯃꯤꯅꯦ ꯃꯔꯨꯞꯅ ꯀꯧꯊꯣꯛꯂꯨꯕ ꯉꯥꯛꯇꯒꯤ ꯑꯣꯏꯔꯝꯂꯣꯏ ꯃꯋꯥꯗꯨ ꯖꯦꯜꯗ ꯂꯩꯈꯤꯕꯗꯒꯤ ꯏꯔꯥꯡ ꯃꯥꯅ ꯍꯧꯖꯤꯟꯕ ꯑꯣꯏꯔꯝꯅꯤ ꯕꯤꯃꯣꯂꯥꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯃꯥꯅ ꯄꯣꯔꯛꯂꯤꯕꯁꯤ ꯃꯧ ꯑꯣꯏꯔꯦ ꯕꯤꯃꯣꯂꯥ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯔꯒ ꯀꯞꯄꯤ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏ ꯌꯥꯑꯣꯡ ꯏꯟꯈꯤꯕ ꯑꯙꯥ ꯃꯣꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯝꯒꯦꯠ ꯂꯝꯍꯥꯏꯕꯤꯗꯨꯅꯦ ꯃꯃꯥ ꯕꯤꯃꯣꯂꯥꯅ ꯏꯁ ꯍꯔꯦ ꯑꯩ ꯂꯣꯏꯔꯦ ꯃꯥꯡꯂꯦ ꯅꯣꯏ ꯕꯕꯥ ꯍꯣꯏ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕꯅꯦ ꯈꯪꯗꯕꯅꯤꯅ ꯍꯜꯂꯛꯂꯒ ꯂꯥꯟ ꯇꯥꯔꯅꯤ ꯃꯤ ꯍꯩ ꯏꯕꯨꯡꯉꯣ ꯊꯣꯛꯎ ꯂꯥꯎ ꯔꯣꯖꯔꯗꯤ ꯃꯌꯥ ꯏꯒꯠꯈꯩ ꯀꯨꯝꯊꯔꯛꯏ ꯀꯔꯤ ꯗ꯭ꯔꯃꯥꯅꯣ ꯅꯣꯏ ꯑꯅꯤꯒꯤꯗꯨꯕꯣ ꯑꯩꯗꯤ ꯃꯊꯛꯇꯩ ꯁꯣꯔ ꯐꯨꯜꯂꯦ ꯅꯣꯛꯄꯗ ꯕꯤꯃꯣꯂꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯧ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯣ ꯖꯦꯀꯣꯕꯅ ꯀꯔꯤ ꯕꯤꯠꯇꯅꯣ ꯅꯪꯅ ꯑꯁꯤꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯒꯦ ꯈꯜꯂꯤꯁꯤꯕꯣ ꯔꯣꯖꯔꯅ ꯏꯀꯨꯁꯤ ꯅꯊꯧ ꯑꯝꯇ ꯅꯠꯇꯦ ꯄꯥꯝꯕꯩ ꯂꯧꯔꯤꯕ ꯖꯦꯀꯣꯕꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯕꯨꯡꯅꯤ ꯑꯩꯁꯨ ꯋꯥꯔꯛꯄꯩ ꯍꯛ ꯂꯩ ꯁꯥꯜꯂ ꯈꯪꯅꯤ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯏꯟꯊꯨꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯍꯣꯏꯃ ꯃꯈꯥꯗꯒꯤ ꯔꯣꯖꯔꯅ ꯋꯥꯟꯊꯈꯩ ꯅꯣꯛꯁꯤꯜꯂꯛꯏ ꯀꯝꯗꯧꯏ ꯃꯥꯙꯣꯕ ꯖꯦꯀꯣꯕꯅ ꯆꯟ ꯅꯪ ꯑꯣꯏꯔꯦ ꯆꯟꯗꯨ ꯏꯀꯥꯏꯅ ꯃꯃꯤꯠꯀ ꯄꯣꯝꯂꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯆꯟꯅ ꯏꯇꯩ ꯌꯥꯏ ꯖꯦꯀꯣꯕꯅ ꯅꯁꯥꯅ ꯌꯥꯔꯕꯣ
ꯆꯟ ꯕꯦꯔꯤ ꯕꯦꯔꯤ ꯌꯥꯗ꯭ꯔꯁꯨ ꯌꯥꯔꯒꯦ ꯖꯦꯀꯣꯕꯅ ꯖꯦꯀꯣꯕ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯒ ꯔꯣꯖꯔꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯔꯛꯏ ꯖꯦꯀꯣꯕꯅ ꯍꯩ ꯆꯟꯗꯥꯟ ꯅꯪꯅ ꯀꯩꯗꯧꯔꯨꯏ ꯔꯣꯖꯔꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯖꯦꯀꯣꯕꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯌꯥꯔꯒꯦ ꯍꯥꯏꯔꯛꯂꯤꯁꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕ꯭ꯔꯥ ꯍꯥ ꯔꯣꯖꯔꯅ ꯆꯠꯊꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ ꯈꯨꯠꯁꯦꯟ ꯆꯨꯝꯗꯕꯩꯅꯦ ꯆꯍꯤ 5 ꯇꯛꯁꯤ ꯁꯣꯜꯂꯒ ꯍꯤꯡꯉꯤꯗꯣ 이보 ꯑꯩꯈꯣꯏ ꯈꯨꯁꯦꯟꯁꯤꯗꯤ ꯌꯦꯡꯖꯧ ꯂꯨꯍꯣꯡꯕ ꯀꯨꯏꯔꯔꯣꯏꯗꯕꯅꯤ ꯖꯦꯀꯣꯕꯅ ꯑꯣ ꯑꯩꯅ ꯂꯥꯜꯂꯕꯣꯏꯔꯦ ꯑꯗꯨꯏꯁꯨ ꯃꯤ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯅꯪꯅ ꯍꯦꯛꯇ ꯆꯦꯟ ꯌꯥꯕ꯭ꯔꯣ ꯔꯣꯖꯔꯅ ꯑꯁ ꯗꯣꯛꯇꯔꯗꯤ ꯑꯣꯏꯔꯦꯕꯨ ꯚꯥꯏ ꯃꯩꯇꯩ ꯃꯆꯥ ꯑꯁꯦꯡꯕꯅꯤ ꯅꯪ ꯖꯦꯀꯣꯕꯅ ꯀꯩꯕꯣ ꯔꯣꯖꯔꯅ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯗꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯎꯗꯦ ꯈꯪꯗꯦ ꯃꯤꯒꯤ ꯋꯥꯊꯤ ꯉꯥꯡꯕ ꯁꯤꯇ꯭ꯔꯒꯨꯞꯇ꯭ꯔ ꯌꯦꯡꯉꯤꯗꯅ ꯑꯗꯨ ꯍꯥꯏꯕꯅꯤꯗ ꯇꯣꯟꯅ ꯅꯪꯒ ꯆꯦꯟꯕꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯈꯤꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯑꯁ ꯅꯣꯏ ꯄꯨꯂꯤꯁꯀꯤ ꯀꯪꯌꯦꯠ ꯌꯦꯠꯄꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯄꯤꯗꯨ ꯇꯧꯔꯛꯀꯅꯣ ꯌꯥꯝ ꯍꯩꯅꯗꯦ ꯔꯣꯖꯔꯅ ꯍꯌꯦꯡ ꯁꯤꯗꯧꯔꯕ ꯑꯅꯥꯕꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯖꯤꯟꯕꯩ ꯍꯩꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯣ ꯖꯦꯀꯣꯕꯅ ꯑꯁ ꯅꯪꯒ ꯃꯔꯩ ꯌꯦꯠꯅ ꯉꯝꯖꯄꯣꯠꯇꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ ꯉꯥꯏꯈꯣ ꯀꯃꯥꯏꯅ ꯆꯦꯜꯂꯤꯅꯣ ꯔꯣꯖꯔꯅ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯀꯧꯊꯣꯛꯄꯅꯦ ꯖꯦꯀꯣꯕꯅ ꯃꯥꯗꯤ ꯀꯩꯗꯧꯕꯩ ꯅꯨꯡꯗꯥꯡꯗꯨꯗ ꯊꯣꯔꯛꯏꯕ ꯔꯣꯖꯔꯅ ꯇꯣꯟꯗ ꯐꯣꯟ ꯇꯧꯍꯜꯂꯦꯗꯅ ꯑꯗꯨꯒ ꯇꯣꯟꯅ ꯃꯅꯥꯎꯄꯤꯗ ꯔꯣꯖꯔ ꯂꯥꯛꯀꯅꯤ ꯄꯣꯠ ꯑꯃ ꯄꯤꯔꯝꯒꯅꯤ ꯂꯧꯔꯨꯁꯣꯅ ꯍꯥꯏꯔꯒ ꯊꯣꯛꯍꯜꯂꯛꯄꯅꯦ ꯑꯗꯩ ꯑꯩꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯑꯗꯨꯝ ꯄꯨꯔꯦꯗꯅ ꯖꯦꯀꯣꯕꯅ ꯁꯤꯌꯥ ꯍꯦꯔꯣ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯒब्ꯕꯔꯁꯤꯡꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯌꯥꯎꯔꯤꯌꯦ ꯄꯛꯇꯦꯍꯦ ꯔꯣꯖꯔꯅ ꯄꯛꯀꯦꯔꯥ ꯄꯛꯑꯣꯏꯔꯥ ꯆꯦꯜꯂꯦ ꯅꯊꯧꯔꯣ ꯅꯃꯥꯡꯗ ꯂꯦꯟꯅꯒꯦ ꯅꯪ ꯑꯃꯨꯛ ꯆꯥꯎ ꯖꯦꯀꯣꯕꯅ ꯆꯠꯂꯣꯍꯦ ꯄꯦꯅꯥ ꯈꯣꯡꯖꯤꯟꯕꯤꯒꯦ ꯏꯇꯨꯒ ꯑꯩꯒꯗꯤ ꯅꯍꯥꯟꯈꯩ ꯑꯣꯏꯅꯕꯤ ꯁꯥꯟꯅꯕꯅꯤ ꯁꯤꯗꯩꯗꯤ ꯔꯣꯃꯥꯟꯁ ꯅꯩꯗꯧꯔꯕꯅꯤ ꯔꯣꯖꯔꯅ ꯍꯣꯏ ꯍꯣꯏ ꯔꯦꯁꯇꯨꯔꯦꯟꯠꯗꯒ ꯆꯪꯍꯧꯗꯕꯗꯣ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯄꯨꯂꯞ ꯐꯨꯒꯠꯂꯨꯔꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕ ꯔꯣꯖꯔꯒꯤ ꯃꯄꯥ ꯍꯣꯏ ꯍꯜꯂꯛꯏ ꯔꯣꯖꯔꯅ ꯕꯥ ꯀꯩ ꯍꯥꯏꯔꯛꯀꯦ ꯖꯦꯀꯣꯕꯅ ꯃꯃꯥꯏ ꯈꯨꯀꯟꯗꯤ ꯔꯣꯖꯔꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯒꯤ ꯄꯥꯂꯤ ꯂꯣꯏꯈ꯭ꯔꯒ ꯂꯦꯝꯊꯨꯔꯤ ꯁꯥꯔꯛꯀꯅꯨ ꯖꯦꯀꯣꯕꯅ ꯀꯀꯥ ꯀꯩ ꯍꯥꯏꯔꯛꯀꯦ ꯔꯣꯖꯔꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯕꯅꯤꯅ ꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯩꯗ ꯃꯤꯒꯤ ꯏꯃꯨꯡꯗꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯂꯁꯨ ꯌꯥꯝꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯏꯃꯨꯡꯅꯤ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯌꯦꯡꯅꯔꯒ ꯅꯩꯔꯦꯍꯦ ꯔꯣꯁꯟꯅ 이씨 아니 시디 하이 따리브라 이모기 케케 레루나바 바자르다 카나카나 ꯆꯠꯇꯧꯔꯤ ꯚꯤꯃꯣꯂꯥꯅ ꯇꯥꯔꯦ ꯇꯥꯔꯦ ꯃꯁꯤ ꯑꯅꯤꯁꯤꯅ ꯍꯦꯛ ꯑꯩꯕꯨ ꯄꯥꯈꯠꯍꯜꯂꯤ ꯏꯆꯦ ꯇꯝꯐꯥꯒ ꯂꯩꯔꯨꯗꯣꯏꯅꯤ ꯃꯥꯅ ꯈꯔ ꯍꯩ ꯄꯣꯠ ꯂꯩꯕ ꯔꯣꯁꯟꯅ ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥ ꯚꯤꯃꯣꯂꯥꯅ ꯂꯣꯏꯖꯔꯦ ꯑꯩꯗꯤ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯔꯣꯁꯟꯅ ꯏꯃꯧꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯄꯨꯂꯞ ꯆꯥꯔꯁꯤ ꯑꯗꯨꯒ ꯆꯠꯂꯣ ꯕꯖꯥꯔꯗꯨ ꯃꯤ ꯃꯄꯥꯗꯨꯅ ꯉꯟꯅ ꯊꯤꯟꯕꯤꯔꯣ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯍꯩ 이붕어 ꯔꯣꯖꯔꯅ ꯕꯥ ꯔꯣꯁꯟꯅ ꯃꯤꯔꯣꯟꯒ ꯂꯩꯇꯕꯅꯦ ꯅꯃꯥꯁꯨ ꯕꯖꯥꯔ ꯆꯠꯇꯣꯏꯅꯤ ꯆꯥꯛꯀꯁꯤ ꯊꯤꯔꯨ ꯂꯥꯎꯅꯤ ꯅꯪꯕꯣ ꯃꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕꯇꯨ ꯋꯥꯟꯊꯈꯩ ꯅꯣꯛꯏ ꯖꯦꯀꯣꯕꯅ ꯑꯩꯗꯤ ꯊꯦꯛꯆꯔꯁꯨ ꯅꯣꯡꯇ ꯊꯣꯡꯕꯤꯗꯦ ꯅꯨꯄꯥ ꯊꯣꯛꯄ ꯍꯦꯔꯣ ꯏꯕꯣ ꯅꯪꯗꯤ ꯌꯥꯝ ꯍꯣꯠꯅꯔꯝꯃꯤꯖꯥꯅꯤꯅ ꯔꯣꯖꯔꯅ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯇꯤ ꯊꯥꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯊꯣꯡꯖꯔꯛꯄꯗꯣ ꯖꯦꯀꯣꯕꯅ ꯑꯁꯥ ꯅꯨꯡꯉꯥꯏꯕꯤꯗꯦ ꯃꯄꯥꯟꯗ ꯍꯦꯔꯣ ꯁꯥꯔꯁꯨ ꯃꯅꯨꯡꯗꯗꯤ ꯅꯨꯄꯤꯒꯤ ꯌꯨꯝꯕꯥꯂꯣꯟ ꯇꯧꯕꯤꯔꯤ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯖꯦꯀꯣꯕꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯏ ꯆꯟ ꯊꯤꯟꯕ ꯆꯠꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯏ ꯔꯣꯖꯔ ꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯔꯣꯖꯔꯅ ꯆꯟ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅ ꯆꯟꯅ ꯃꯔꯛ ꯁꯠꯊꯠꯂꯛꯏ ꯗꯥ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯔꯣꯖꯔꯅ ꯅꯪ ꯅꯁꯥꯅ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ
ꯆꯟꯅ ꯇꯞꯅ ꯍꯧꯖꯤꯛꯄꯨ ꯐꯤꯕꯝꯁꯤꯗ ꯆꯟꯅ ꯔꯣꯖꯔꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯗꯥ, ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯔꯣꯖꯔꯅ ꯆꯟ, ꯀꯞꯅꯨꯁꯦ꯫ ꯗꯥꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯟ꯫ ꯆꯟꯅ ꯆꯦꯇꯣꯟꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯅꯤ? ꯃꯥꯁꯨ ꯄꯥꯎꯁꯦ ꯇꯥꯔꯝꯂꯅꯤꯀꯣ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯔꯣꯖꯔꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯅꯣꯏ ꯆꯦ ꯂꯣꯏꯅ ꯈꯪꯕꯅꯦ꯫ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯂꯣꯠꯇꯦ꯫ ꯆꯟꯅ ꯆꯦꯟꯕꯁꯤꯁꯨ ꯅꯣꯏ ꯑꯅꯤꯒꯤ ꯄ꯭ꯂꯥꯟꯂꯣ ꯍꯥꯏꯁꯦ? ꯔꯣꯖꯔꯅ ꯁꯤꯃꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦꯍꯦ꯫ ꯆꯟꯅ ꯋꯥ ꯂꯣꯠꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯔꯣꯖꯔꯅ ꯁꯤꯃꯗꯤ ꯂꯣꯠꯈ꯭ꯔꯦ, ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯐꯖꯅ꯫ ꯆꯟꯅ ꯑꯁ, ꯋꯥ ꯂꯣꯠꯇꯦ ꯍꯥꯏꯔꯒ ꯁꯤꯃꯗꯤ ꯂꯣꯠꯂꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦ, ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯗ꯫ ꯔꯣꯖꯔꯅ ꯀꯔꯤꯕꯣ? ꯆꯟꯅ ꯅꯨꯄꯤꯒ ꯂꯣꯜꯂꯛꯇꯧ ꯃꯥꯜꯂꯤꯕꯣ ꯑꯩꯗꯤ꯫ ꯔꯣꯖꯔꯅ ꯍꯩ ꯑꯗꯨꯒꯗꯤ ꯍꯥꯏꯅꯨ, ꯍꯩꯗꯦ ꯍꯪ ꯍꯥꯏꯌꯨ꯫ ꯆꯟꯅ ꯆꯤꯡꯅꯔꯛꯏ ꯌꯥꯝ ꯀꯟꯅ ꯑꯩꯗꯤ꯫ ꯔꯣꯖꯔꯅ ꯆꯟ, ꯅꯪ ꯗꯥꯕꯨ ꯊꯥꯖꯗꯕ꯭ꯔꯣ? ꯆꯟꯅ ꯈꯤꯇꯪ ꯊꯥꯖꯗꯦ꯫ ꯔꯣꯖꯔꯅ ꯀꯥꯏ ꯖꯒꯥꯗꯅꯣ ꯊꯥꯖꯗ꯭ꯔꯤꯁꯦ? ꯆꯦꯟꯕꯩ ꯋꯥ ꯂꯣꯠꯄꯩꯔꯣ? ꯆꯟꯅ ꯑꯗꯨꯅꯤ ꯀꯩꯅꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ꯫ ꯑꯩꯁꯦ ꯋꯥꯗꯣꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ꯫ ꯔꯣꯖꯔꯅ ꯆꯟ, ꯄ꯭ꯔꯣꯃꯤꯁ, ꯑꯩ ꯅꯪꯕꯨ ꯋꯥꯍꯜꯂꯣꯏꯕ, ꯑꯩ ꯅꯪꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯜꯂꯣꯏꯕ꯫ ꯆꯟꯅ ꯑꯁ, ꯄꯨꯂꯤꯁꯅꯤꯀꯣ ꯗꯥ ꯔꯣꯖꯔꯁꯦ, ꯀꯤꯕꯨ ꯀꯤꯔꯦꯗ꯫ ꯄꯨꯂꯤꯁꯁꯤꯡꯁꯦ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯒꯜꯂꯦ ꯍꯥꯏꯅꯕꯅꯤ꯫ ꯔꯣꯖꯔꯅ ꯆꯟꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯗꯗꯥ ꯀꯩ ꯂꯥꯏ ꯄꯜꯂꯒ ꯋꯥꯁꯧꯒꯦ? ꯑꯩ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯣꯏ, ꯅꯪꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯅꯤ ꯍꯥꯏꯕ꯫ ꯆꯟꯅ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ, ꯋꯥꯁꯛꯄꯤꯌꯨ꯫ ꯔꯣꯖꯔꯅ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯅꯤ, ꯑꯩꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯏ꯫ ꯆꯟꯅ ꯐꯩ, ꯋꯥꯁꯛꯄꯗꯨ ꯀꯥꯎꯅꯨꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯕꯤꯃꯣꯂꯥꯁꯨ ꯆꯪꯉꯛꯏ꯫ ꯕꯤꯃꯣꯂꯥꯅ ꯕꯦꯝꯃ, ꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ? ꯆꯟꯅ ꯍꯣꯏ ꯃꯥ꯫ ꯕꯤꯃꯣꯂꯥꯅ ꯂꯥꯛꯑꯣ, ꯅꯪ ꯗꯗꯥꯕꯨ ꯈꯣꯏꯔꯝꯂꯝꯃꯣ꯫ ꯆꯟꯅ ꯔꯣꯖꯔꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ꯫ ꯗꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯔꯣꯖꯔꯅ ꯍꯣꯏ, ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯀꯅꯨꯀꯣ, ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎꯅꯨ꯫ ꯕꯤꯃꯣꯂꯥꯅ ꯍꯩꯃꯥ, ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯃꯃꯥ ꯑꯩ ꯂꯩꯔꯤꯒꯁꯦ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗꯦꯃꯤ꯫ ꯔꯣꯖꯔꯅ ꯏꯃꯥ, ꯏꯀꯥꯏꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦꯗ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯈꯣꯠꯂꯒ ꯂꯩ꯫ ꯕꯤꯃꯣꯂꯥꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯂꯥꯛꯑꯣ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯉꯟꯇꯥꯅ ꯆꯟꯁꯨ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯟꯒ ꯖꯦꯀꯣꯕꯀꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯅꯨꯡꯁꯤꯕꯤ, ꯅꯪ ꯇ꯭ꯔꯦꯅꯤꯡ ꯌꯥꯝ ꯋꯥꯕ꯭ꯔꯣ? ꯇꯣꯟꯅ ꯋꯥꯗꯦꯗ ꯀꯌꯥ, ꯍꯩꯅꯔꯦ, ꯔꯣꯖꯔꯅ ꯈꯔ ꯇꯥꯛꯄꯤꯕꯒ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯍꯥꯏꯔꯒ ꯆꯦꯟꯕꯩꯗꯨ ꯅꯪ ꯈꯪꯉꯦꯀꯣ? ꯇꯣꯟꯅ ꯈꯪꯉꯦ, ꯌꯥꯝ ꯉꯥꯏ ꯉꯝꯗꯦ ꯃꯗꯨꯁꯨ, ꯅꯪ ꯍꯧꯔꯣꯏ ꯃꯇꯥꯒꯨꯝ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯅꯦ, ꯃꯇꯨ ꯊꯤꯅꯤꯡꯕꯅ ꯈ꯭ꯔꯣ ꯈꯣꯠꯂ ꯃꯥꯜꯂꯦ, ꯃꯆꯦ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯈꯪꯉꯤꯅꯤ꯫ ꯇꯣꯟꯅ ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦ, ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯌꯥꯝꯅꯕꯨ ꯃꯥꯟꯅꯖꯩ꯫ ꯖꯦꯀꯣꯕꯅ ꯃꯥꯟꯅꯗꯦ, ꯌꯥꯝ ꯈꯦꯠꯅꯩꯀꯣ, ꯀꯩ ꯆꯥꯔꯒꯦ ꯅꯪꯕꯣ? ꯇꯣꯟꯅ ꯆꯥꯔꯦ ꯃꯌꯥꯝ, ꯑꯗꯣ ꯗꯥ, ꯅꯪ ꯑꯩ ꯗꯥꯏꯔꯤ ꯄꯥꯗꯦꯀꯣ? ꯖꯦꯀꯣꯕꯅ ꯄꯥꯗꯦ, ꯃꯤꯅ ꯏꯕ ꯗꯥꯏꯔꯤꯒ ꯄꯥꯕ ꯁꯪꯗꯦ ꯑꯩ꯫ ꯇꯣꯟꯅ ꯐꯩ, ꯄꯥꯔꯝꯃꯗꯤꯅꯦ ꯁꯥꯞꯇꯣ ꯀꯥꯎꯅꯨ꯫ ꯖꯦꯀꯣꯕꯅ ꯄꯥꯖꯗ꯭ꯔꯦ, ꯁꯪꯖꯗ꯭ꯔꯦ, ꯑꯩꯈꯣꯏ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯅꯣꯏ ꯗꯥꯏꯔꯤ ꯄꯥꯕꯒ ꯑꯝꯇ ꯁꯪꯗ꯭ꯔꯦ꯫ ꯇꯣꯟꯅ ꯑꯗꯨꯗ ꯅꯦꯛꯁ ꯃꯟꯊꯀꯤ ꯗꯦꯠ 1ꯗꯣ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯖꯦꯀꯣꯕꯅ ꯈꯪꯗꯦꯗ ꯅꯨꯡꯁꯤꯕꯤ, ꯑꯩꯗꯤ ꯄꯪꯀꯞꯇ ꯀꯞꯅꯤꯡꯉꯤ, ꯍꯌꯦꯡ ꯍꯪꯆꯤꯠꯇꯩ ꯏꯟꯇꯔꯟ ꯄꯨꯕ ꯍꯧꯔꯅꯤ, ꯁꯨꯇꯤꯒ ꯐꯪꯗꯧ ꯃꯥꯟꯗꯤꯌꯦ꯫ ꯇꯣꯟ ꯇꯞꯅ ꯑꯣ꯫ ꯖꯦꯀꯣꯕꯅ ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯅꯪ ꯁꯥꯎꯅꯨꯀꯣ ꯅꯨꯡꯁꯤꯕꯤ, ꯍꯛꯆꯥꯡꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯊꯋꯥꯏꯗꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫
Ton Jacobna lakpa pharakta mali haibaduda wakal nungaizadi adubu kaisu khandaba saraga Tona hoida thabakna maruni 6 months khaksibu sula lautrasu yai wai chinaba Jacobna 6 months khakta sibu natro wari nungtigi sanara lore Ton mathanta wakalda khali masibu sula laoidu jalo asengbaye wangang ama toksali Tona wari phau sarasu yaida nangi thawaina ai sangi haida tha tarupu natro Jacobna adune aisu duty chatbadaidi phone pai ngamdo mandre Ton amuk mathanta khali karino sibo ngarang da aiga lapna da ngairi wakhal yam thuna hongida nupi ga amuk koira jalo Tona pai rano phone ga do kaido doino dang thokro Jacobna dang thokpati yade sangdrasu marak da nungsibi gi khonjel daduini kaudana ba natradi soidana kauthokradi Tondu sauningbagi limit yakhale masi aigi training loiraga aigi khutta ma hana siba soire ko Tona ho kawge ga kawkhro wai sange training mafam dai masak phajaba homo sudaba maga ko yum pan thoke hairaga phone du pat kakthali Tona he wari ga saroi sakta se nukside brand se brok sa hale Jacobna haima mina phagi toraga asengbai saukrene Jacobna kola muka tawi Tondu pairaktre amuka su tausali handaksu pairakti Tona nukside pairoge khanbane hekta ngamde aisu ahumlak suraga pairage Jacobna kaino masinu pisibo hausikta wari saini aidi khonga se sauna tinthoga kapninge mina hairi se phagi ne sukangde aibu amuka tausirane I ga base hele tawro amta phone ga Tona mina parage khalaga taw tobiga tawe ngasi ne ai khutta mi sini haisini thiga thi finding mane kari gi phone no ngamjadre khangba hairaga phamungda phone du thanamlaga washroom da changre Jacobna hey sorry bungo kari no masinu pisibo mawa aisi nusi haisu khangamane amuk nusi daba sari se kaino mana handaka paraktradi nang yeng ko aina kaduge yong Jacob Tonda kola mu tawi Tona ho khayam kingo ngasai kai di tawno tanja me ja khangdradi kingo singaire naning tamna kai thuena tawsa saino Jacobna haima sidi lai janga ba kainom tawre janamaki sauri male aidi kanada themani tawri sidia Rosanna natradi upai de roi sidi